ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩ ꯕꯤꯀꯥꯁ ꯅꯤꯡꯊꯧꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝ ꯅꯣꯛꯁꯤꯜ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛꯇ ꯌꯥꯏ ꯇꯝꯕꯒꯤ 419 ꯁꯨꯕ ꯁꯔꯨꯛ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯃꯇꯝꯗꯨꯃꯛ ꯍꯧꯖꯤꯟꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯄꯥꯏꯇꯤ ꯍꯣꯏꯒꯤ ꯃꯌꯨꯝ ꯄꯥꯏꯇꯤ ꯑꯗꯨ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯃꯖꯥꯔꯨꯗꯨꯕꯨ ꯁꯪꯗꯨꯅ ꯂꯩꯔꯤ ꯃꯖꯥꯔꯨꯗꯨ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯅꯤꯡꯉꯥꯏꯅ ꯁꯥꯟꯅꯔꯝꯂꯒ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯕꯁꯨ ꯑꯍꯤꯡꯒꯤ ꯃꯇꯝꯒ ꯆꯞ ꯃꯥꯟꯅꯩ ꯑꯀꯣꯏꯕꯁꯤꯗ ꯄꯨꯡꯃꯝꯃꯝꯃꯤ ꯅꯣꯡꯒꯤ ꯑꯈꯥꯛ ꯑꯔꯥꯎꯒꯤ ꯃꯉꯥꯜꯅꯁꯨ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦ ꯃꯈꯣꯜꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯧꯏ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯐꯠꯇꯕ ꯂꯩꯌꯥꯝ ꯇꯤꯟ ꯌꯥꯝꯅ ꯑꯃꯨꯛ ꯇꯣꯏꯕ ꯈꯨꯗꯨꯝ ꯆꯟꯁꯤꯜꯂꯒ ꯂꯩꯔꯝꯃꯤ ꯑꯃꯨꯛꯁꯨ ꯄꯥꯏꯇꯦ ꯃꯁꯥ ꯑꯁꯤꯗ ꯇꯨ ꯈꯦꯎ ꯈꯦꯎ ꯆꯤꯡꯉꯛꯄ ꯌꯥꯎꯏ ꯉꯁꯥꯏꯗꯒꯤ ꯃꯍꯥꯛꯅ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯑꯗꯨ ꯃꯆꯦꯠ ꯃꯆꯦꯠ ꯊꯥꯗꯨꯅ ꯈꯪꯂꯛꯄꯅꯤ ꯍꯧꯖꯤꯛꯇꯤ ꯈꯣꯏꯖꯨ ꯂꯩꯈꯥꯝꯒꯤ ꯁꯔꯨꯛ ꯑꯗꯨ ꯂꯣꯏꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯁꯤꯜꯂꯛꯏ ꯅꯤꯄꯥꯏꯖꯔꯦ ꯃꯍꯥꯛ ꯑꯗꯣ ꯑꯍꯤꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯕ ꯀꯥꯟꯗ ꯀꯅꯥꯅꯕꯨ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯀꯗꯕꯅꯣ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯁꯤ ꯂꯥꯏ ꯐꯠꯇꯕꯁꯤꯅ ꯅꯝꯂꯒ ꯈꯨꯗꯣꯡꯊꯤꯕ ꯇꯥꯈꯤꯒꯗ꯭ꯔꯥ ꯈꯟꯕꯗ ꯋꯥꯈꯜ ꯑꯗꯨ ꯅꯨꯡꯖꯥꯅꯅ ꯂꯩꯔꯝꯃꯤ ꯃꯁꯤꯜꯗꯁꯨ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯄꯥꯏꯗꯦ ꯌꯨꯝ ꯃꯣꯡꯕ ꯏꯔꯥꯟ ꯌꯥꯏꯁꯤꯗꯒꯤ ꯊꯣꯛꯂꯒ ꯀꯔꯝꯅ ꯀꯅꯥꯒꯤ ꯃꯇꯦꯡꯕꯨ ꯑꯩꯅ ꯂꯧꯔꯒꯗꯕꯅꯣ ꯃꯍꯩ ꯃꯍꯩꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗꯒꯤ ꯍꯧꯖꯤꯛ ꯃꯄꯥꯎ ꯊꯣꯛꯅꯕ ꯌꯥꯕ ꯅꯠꯇꯦꯗ ꯑꯩꯁꯦ ꯑꯣꯟꯊꯣꯛꯅ ꯄꯪꯉꯤꯗ ꯑꯩꯅ ꯈꯟꯖꯔꯝꯕ ꯋꯥꯈꯜ ꯑꯗꯣ ꯃꯖꯥꯔꯨꯒꯤ ꯃꯐꯝꯗ ꯐꯣꯡꯗꯣꯛꯂꯝꯂꯕꯅꯤ ꯏꯕꯥꯅꯤ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯂꯝꯂꯒ ꯑꯇꯣꯞꯄ ꯂꯝꯂꯦꯟ ꯑꯃꯗ ꯆꯠꯂꯝꯂꯕꯅꯤ ꯍꯧꯖꯤꯛ ꯇꯥꯔꯤꯕ ꯈꯨꯗꯣꯡꯊꯤꯕꯁꯤ ꯇꯥꯔꯝꯂꯣꯏꯗꯕꯅꯤꯀꯣ ꯏꯇꯩ ꯏꯅꯥꯎ ꯆꯦꯟꯐꯝ ꯂꯩꯇꯅ ꯆꯞꯁꯤꯜꯂꯒ ꯁꯤꯕ ꯇꯥꯔꯤꯕ꯭ꯔꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯅꯨꯡꯁꯤꯖꯔꯕ ꯃꯖꯥꯔꯨꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯅꯨꯡꯁꯤ ꯅꯥꯟꯕꯤꯔꯤ ꯆꯩꯔꯛ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯥꯡꯊꯣꯡ ꯑꯗꯨ ꯀꯣꯛ ꯍꯥꯏꯗꯨꯅ ꯊꯤꯜꯂꯛꯂꯝꯃꯤ ꯃꯥꯅꯤ ꯂꯥꯛꯂꯤꯕꯁꯤ ꯇꯥꯏꯕꯪ ꯃꯤꯅꯤ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯖꯥ ꯃꯤꯑꯣꯏ 2-3ꯃꯨꯛꯅꯤ ꯅꯤꯄꯥ ꯉꯥꯛꯇꯅꯤ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯃꯈꯨꯠꯇ ꯃꯩꯔꯥ ꯆꯥꯎꯔꯕ ꯄꯥꯏ ꯃꯈꯣꯏꯒꯤ ꯃꯈꯨꯠꯀꯤ ꯃꯩꯔꯥ ꯑꯗꯨ ꯎꯕꯗ ꯐꯠꯇꯕ ꯂꯩꯌꯥꯝ ꯇꯤꯟ ꯌꯥꯝꯕꯗꯣ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯄ ꯉꯝꯗꯅ ꯂꯥꯛꯄꯅꯤ ꯅꯤꯄꯥ ꯑꯍꯨꯝ ꯑꯁꯤ ꯀꯥꯔꯨꯡꯅ ꯊꯥꯔꯛꯄꯅꯤ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯅꯤꯄꯥ ꯅꯍꯥ ꯑꯍꯨꯝꯈꯛꯅꯤ ꯄꯥꯏꯇꯤ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯀꯥꯔꯣꯡꯅ ꯑꯗꯨꯅ ꯃꯖꯥꯔꯨ ꯑꯃꯗꯤ ꯃꯍꯥꯛ ꯑꯁꯤꯕꯨ ꯀꯟꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯂꯧꯕ ꯊꯥꯔꯛꯂꯤꯕꯅꯤ ꯃꯄꯥꯜ ꯑꯗꯣꯝꯗꯒꯤ ꯑꯁꯨꯝꯅ ꯈꯣꯟꯖꯦꯜ ꯑꯃꯅ ꯀꯧꯔꯛꯂꯝꯃꯤ ꯇꯥꯗ ꯄꯥꯏꯇꯦ ꯊꯣꯡꯁꯤ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯄꯤꯌꯨ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯂꯥꯛꯄ ꯀꯥꯔꯣꯡꯅ ꯊꯥꯔꯛꯄꯅꯤ ꯏꯈꯨꯠꯇ ꯃꯌꯥꯝ ꯆꯥꯎꯅ ꯄꯥꯏꯔꯒ ꯅꯈꯣꯏꯅꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯈꯨꯂꯥꯛꯄ ꯀꯥꯔꯣꯡꯒꯤ ꯌꯨꯝ ꯇꯝꯅ ꯍꯧꯖꯤꯛ ꯆꯠꯂꯁꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯑꯅꯝꯕꯅꯁꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯆꯥꯛꯔꯤꯛꯅꯅ ꯂꯩꯍꯧꯔꯤ ꯀꯥꯔꯣꯡꯒꯤ ꯌꯨꯝ ꯑꯗꯨ ꯆꯥꯛꯔꯤꯛꯅꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯍꯧꯔꯕꯅꯤ ꯃꯪꯒꯣꯜ ꯑꯗꯨꯁꯨ ꯈꯥꯖꯤꯜꯂꯒ ꯈꯨꯟꯖꯥ ꯈꯔ ꯂꯩꯅꯕꯒꯤꯗꯃꯛꯇ ꯃꯤꯑꯣꯏ ꯈꯔ ꯇꯧꯔꯒ ꯁꯦꯝꯍꯧꯔꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯩ ꯆꯥꯎ ꯊꯥꯗꯅ ꯃꯐꯝ ꯑꯗꯨ ꯑꯃꯨꯛꯇꯣꯏꯕ ꯂꯥꯏ ꯐꯠꯇꯕ ꯇꯥꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯩꯍꯧꯔꯤꯕꯅꯤ ꯂꯥꯛꯂꯣ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯆꯠꯂꯁꯤ ꯊꯣꯡꯒꯤ ꯄꯣꯔꯣꯜ ꯑꯁꯤ ꯑꯃꯨꯛꯇ ꯍꯥꯡꯂꯣ ꯅꯈꯣꯏ ꯏꯃꯨꯡ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯕ ꯇꯥꯔꯕꯅꯤ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯅꯪꯂꯒꯅꯤ ꯂꯥꯏ ꯐꯠꯇꯕꯅ ꯂꯥꯡꯒꯣꯏ ꯆꯟꯁꯤꯜꯂꯛꯂꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯄꯥꯏꯇꯤ ꯑꯗꯣ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯃꯍꯥꯛ ꯑꯗꯣ ꯏꯅꯥꯎꯁꯥ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯀꯣ ꯃꯤꯀꯨꯞ ꯈꯔꯗꯤ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯤꯕ ꯃꯖꯥꯔꯨꯁꯦ ꯇꯨꯝꯊꯈꯤꯕꯗ ꯉꯥꯏꯔꯤ ꯃꯍꯥꯛꯄꯨ ꯍꯧꯗꯣꯛꯂꯦ ꯍꯥꯏꯔꯒꯅꯤ ꯏꯕꯥꯅꯤ ꯅꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯃꯖꯥꯔꯣ ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯔꯕ꯭ꯔꯅꯦ ꯃꯖꯥꯔꯣ ꯁꯤ ꯑꯃꯨꯛꯇ ꯍꯧꯒꯠꯂꯨꯁꯤ ꯃꯖꯥꯔꯨꯗ ꯃꯤꯀꯞ ꯁꯨꯡꯊꯣꯛ ꯊꯣꯔꯛꯈꯤꯔꯤ ꯑꯗꯨꯃꯛ ꯈ꯭ꯔꯣꯛ ꯅꯥꯀꯣꯛꯂꯒ ꯇꯨꯝꯃꯒ ꯂꯩꯔꯤ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯌꯥꯔꯣꯏ ꯈꯟꯗꯅ ꯃꯖꯥꯔꯨꯗꯨ ꯃꯍꯥꯛꯅ ꯂꯩꯖꯕꯤ ꯄꯥꯡꯒꯜ ꯄꯨꯊꯣꯛꯂꯒ ꯊꯥꯡꯕꯅꯤ ꯑꯗꯨꯕꯨ ꯇꯌꯥꯡꯕꯤ ꯅꯨꯄꯤ ꯖꯥꯗꯨ ꯉꯁꯤꯗꯤ ꯍꯧꯖꯤꯛ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯊꯧꯗꯣꯅꯨꯡ ꯆꯥꯎꯔꯕ ꯑꯃꯒꯨꯝꯅ ꯍꯛꯈ꯭ꯔꯦ ꯃꯁꯤ ꯂꯦꯡꯕ ꯉꯝꯗꯕꯣꯏ ꯇꯧꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯥꯡ ꯀꯥꯡꯂꯩ ꯋꯥꯈꯜꯅ ꯅꯤꯡꯖꯤꯡ ꯇꯧꯔꯛꯂ ꯃꯄꯥꯜ ꯑꯗꯣꯝꯗꯒꯤ ꯅꯤꯄꯥ ꯑꯍꯨꯝ ꯑꯗꯨꯅꯁꯨ ꯒꯤꯔꯤ ꯇꯛꯁꯤꯜꯂꯛꯏ ꯇꯥꯗ ꯄꯥꯏꯇꯦ ꯊꯦꯡꯖꯤꯜꯂꯛꯂꯤꯕ ꯃꯝꯁꯤꯜꯂꯛꯂꯤꯕ ꯃꯈꯩ ꯂꯥꯏ ꯐꯠꯇꯕꯁꯨ ꯑꯃꯨꯛ ꯇꯣꯏꯕ ꯆꯌꯣꯝ ꯁꯥꯔꯛꯂꯤ ꯑꯩꯈꯣꯏ ꯍꯟꯕꯗ ꯈꯨꯗꯣꯡ ꯊꯤꯔꯒꯅꯤ ꯄꯔꯞ ꯊꯣꯛꯂꯣꯅꯤ ꯅꯪꯕꯣ ꯑꯩꯈꯣꯏ ꯈꯨꯂꯥꯛꯄ ꯀꯥꯔꯣꯡꯒꯤ ꯃꯌꯨꯝ ꯌꯧꯗ꯭ꯔꯤꯉꯩꯗ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯤ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ ꯍꯥꯏꯕꯅꯤ ꯄꯥꯏꯇꯤꯅꯁꯨ ꯑꯁꯣꯝꯅ ꯃꯁꯥꯗ ꯄꯨꯔꯛ ꯆꯥꯛꯄ ꯃꯈꯩ ꯃꯖꯥꯔꯨꯗꯨꯕꯨ ꯍꯧꯗꯣꯛꯆꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯃꯖꯥꯔꯨꯗꯨ ꯋꯥꯈꯜ ꯁꯨꯡꯇꯥ ꯇꯥꯔꯣ ꯍꯥꯏꯕ ꯌꯥꯗꯦ ꯃꯃꯩ ꯊꯪꯒꯤ ꯃꯄꯥꯂꯣꯡꯒꯤ ꯅꯤꯄꯥ ꯑꯍꯨꯝ ꯑꯗꯨ ꯀꯥꯟꯅꯔꯣꯏ ꯍꯥꯏꯗꯨꯅ ꯈꯣꯡ ꯊꯥꯡꯗꯨ ꯊꯥꯡꯂꯒ ꯖꯣꯏ ꯃꯈꯥ ꯀꯨꯝꯊꯕꯩ ꯇꯧꯕꯒ ꯄꯥꯏꯇꯤꯁꯨ ꯆꯥꯛꯈꯨꯝ ꯑꯗꯣꯝꯗ ꯆꯪꯉꯒ ꯏꯁꯤꯡ ꯄꯨꯜꯗꯒꯤ ꯂꯧꯊꯣꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯀꯣꯛ ꯋꯥꯏꯗ ꯖꯔꯣ ꯂꯥꯎꯅ ꯍꯩꯖꯤꯟꯕꯅꯤ ꯏꯁꯤꯡ ꯑꯗꯨ ꯍꯦꯛ ꯊꯦꯡꯕꯗꯤ ꯃꯖꯥꯔꯨ ꯋꯥꯈꯜ ꯇꯥꯔꯤ ꯋꯥꯈꯜ ꯇꯥꯔꯛꯄ ꯄꯥꯏꯇꯤꯟ ꯃꯈꯨꯗꯥꯡ ꯑꯗ ꯄꯥꯏꯔꯒ ꯂꯥꯛꯂꯣ ꯆꯠꯂꯁꯤ ꯈꯨꯂꯥꯛꯄ ꯀꯥꯔꯣꯡꯒꯤ ꯃꯌꯨꯝꯗ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯤ ꯋꯥꯏ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯛꯇꯨꯅ ꯆꯤꯡꯕꯅꯤ ꯃꯈꯣꯏꯅ ꯖꯣꯔꯤ ꯃꯈꯥꯏ ꯀꯨꯝꯊꯕꯒ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯊꯣꯛꯂꯛꯏ ꯐꯤꯌꯣꯝ ꯈꯔꯁꯨ ꯀꯥꯔꯣꯡꯗ ꯄꯨꯔꯛꯂꯤ ꯑꯁꯨꯝ ꯇꯧꯅ
ꯄꯥꯏꯇꯤ ꯑꯃꯗꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯃꯆꯥꯔꯨ ꯑꯗꯨꯕꯨ ꯇꯨꯡꯃꯥꯡ ꯌꯦꯠ ꯑꯣꯏꯗ ꯃꯩꯅꯝ ꯄꯥꯏ ꯃꯈꯣꯏꯒꯤ ꯍꯨꯝꯃꯗꯨꯅ ꯁꯪꯂꯒ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯤꯅꯤꯡꯉꯥꯏꯒꯤ ꯃꯁꯛ ꯑꯣꯏꯔꯕꯅꯤ ꯑꯀꯣꯏꯕꯁꯤꯗ ꯐꯠꯇꯕ ꯂꯩꯌꯥꯝ ꯇꯤꯟ ꯌꯥꯝꯕꯗꯨꯅ ꯁꯧ ꯁꯥꯕꯅꯤ ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯎꯄꯥꯜꯁꯤꯡ ꯑꯗꯣ ꯂꯩꯌꯥꯝꯅ ꯄꯨꯡꯃꯨ ꯃꯨꯅ ꯆꯔꯣꯡ ꯁꯥꯅ ꯅꯞꯄꯅꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯉꯥꯛ ꯁꯦꯟꯅ ꯆꯪꯂꯤꯕꯗꯨꯗ ꯃꯅꯥꯛ ꯏꯅꯛ ꯅꯛꯅ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝ ꯑꯗꯨ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯅ ꯆꯥꯔꯒꯦ ꯂꯥꯛꯂꯒꯦ ꯍꯥꯏꯗꯨꯅ ꯆꯣꯡꯁꯤꯟꯒꯗꯕ ꯃꯈꯣꯏꯅ ꯈꯨꯗꯨꯝ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯑꯁꯦꯡꯕ ꯇꯟꯖꯥ ꯉꯥꯏꯔꯒ ꯂꯩꯔꯤ ꯑꯗꯨꯕꯨ ꯄꯥꯝꯕꯩ ꯑꯃ ꯇꯧꯔꯒ ꯍꯧꯖꯤꯛꯇꯤ ꯄꯥꯏꯇꯤꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯝ ꯂꯥꯟꯊꯣꯔꯛꯂꯝꯃꯤ ꯊꯣꯡꯒꯥꯜ ꯑꯗꯨꯝ ꯂꯥꯟꯊꯣꯔꯛꯄꯗ ꯂꯝꯕꯤ ꯑꯗꯨꯗ ꯁꯧ ꯁꯥꯅ ꯑꯃꯨꯛꯇ ꯑꯣꯏꯕ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝꯅ ꯄꯥꯏꯕꯤꯌꯣ ꯆꯣꯡꯕꯣ ꯐꯟꯕꯣ ꯁꯥꯟꯅꯔꯒ ꯃꯈꯣꯏ ꯊꯣꯔꯛꯂꯤꯕꯗꯨꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯔꯒ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯇꯧꯔꯤ ꯃꯃꯥꯡ ꯊꯪꯂꯤꯕ ꯅꯤꯄꯥꯗꯨꯅ ꯇꯧꯁꯥ ꯇꯥꯗ ꯄꯥꯏꯇꯤ ꯃꯁꯤꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯀꯔꯝ ꯇꯧꯁꯤꯒꯦ ꯐꯔꯦ ꯃꯩꯅꯝ ꯑꯁꯤ ꯄꯤꯛꯊꯔꯦ ꯑꯩꯒꯤ ꯐꯨꯔꯤꯠ ꯂꯤꯠꯂꯤꯕꯁꯤ ꯃꯁꯤ ꯁꯦꯒꯥꯏꯔꯒ ꯃꯩꯅꯝ ꯑꯁꯤ ꯆꯨꯔꯒ ꯍꯦꯟꯅ ꯃꯩꯖꯥꯎ ꯑꯁꯤ ꯁꯧꯍꯜꯂꯝꯃꯤ ꯏꯇꯥꯎꯅ ꯈꯣꯏꯁꯨ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯁꯦꯒꯥꯏꯔꯣ ꯑꯗꯨꯒ ꯃꯩꯅꯝ ꯑꯁꯤꯗꯁꯨ ꯁꯤꯜꯂꯒ ꯌꯦꯠꯁꯤꯜꯂꯨ ꯍꯦꯟꯅ ꯃꯩꯖꯥꯎ ꯐꯅꯕꯒꯤꯗꯃꯛꯇ ꯊꯥꯎꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯖꯤꯛ ꯃꯩꯅꯝ ꯑꯁꯤꯗ ꯌꯥꯎꯔꯤ ꯊꯥꯎ ꯅꯝꯂꯤ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏꯒꯤ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯁꯤꯡꯗ ꯂꯣꯏꯅꯃꯛ ꯁꯦꯒꯥꯏꯔꯒ ꯃꯩꯅꯝ ꯑꯗꯨꯗ ꯀꯤꯁꯤꯜꯂꯒ ꯃꯩꯕꯨꯜꯂꯒ ꯍꯦꯟꯅ ꯁꯔꯨꯛ ꯑꯅꯤ ꯑꯍꯨꯝ ꯊꯣꯛꯅ ꯆꯥꯎꯔꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯩꯅꯝ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯕꯅꯤꯅ ꯂꯩꯌꯥꯝꯁꯤꯡ ꯑꯗꯨ ꯈꯔ ꯍꯟꯇꯣꯛ ꯃꯈꯣꯏꯒꯤ ꯇꯨꯡ ꯑꯗꯣꯝꯗ ꯆꯥꯎꯔꯛꯅꯅ ꯏꯅꯔꯛꯂꯝꯃꯤ ꯃꯃꯩ ꯊꯪꯗꯤ ꯃꯈꯣꯏꯗꯨ ꯎꯆꯦꯜꯅꯁꯤ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯀꯥꯔꯣꯡꯒꯤ ꯃꯌꯨꯝ ꯇꯝꯅ ꯌꯧꯔꯛꯂꯤ ꯀꯥꯔꯣꯡꯒꯤ ꯃꯌꯨꯝ ꯁꯨꯃꯥꯡ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯒ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝꯗꯨ ꯆꯪꯕ ꯉꯝꯗ꯭ꯔꯤ ꯑꯀꯣꯏꯕꯗꯨꯗ ꯃꯩ ꯆꯥꯎ ꯊꯥꯗꯅ ꯀꯥꯔꯣꯡꯅꯁꯨ ꯃꯈꯣꯏ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯂꯩꯋꯥ ꯇꯤꯟꯋꯥ ꯀꯌꯥ ꯇꯥꯛꯇꯅ ꯂꯥꯏ ꯐꯠꯇꯕꯗꯨ ꯆꯪꯉꯛꯄ ꯉꯝꯗꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯁꯦꯝꯂꯔꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯗꯣ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯕꯅꯤ ꯀꯥꯔꯣꯡ ꯍꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯃꯄꯥꯜꯗ ꯄꯤꯛꯆꯔꯕ ꯃꯅꯨꯡ ꯑꯗꯣꯝꯗꯗꯤ ꯀꯥꯗꯨ ꯀꯥꯈꯜ ꯌꯥꯝꯅ ꯂꯩꯕꯅꯤꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝꯗꯨꯅ ꯄ꯭ꯔꯤꯛ ꯁꯥꯎꯅꯔꯒ ꯂꯩꯔꯤ ꯃꯗꯨꯗ ꯃꯤꯑꯣꯏ ꯈꯔ ꯆꯠꯂꯛꯇꯕꯗꯒꯤ ꯃꯪꯒꯣꯜ ꯑꯗꯨꯁꯨ ꯈꯔ ꯇꯞꯊꯣꯛꯂꯤ ꯑꯗꯨꯒ ꯃꯄꯥꯡꯒꯜ ꯀꯜꯕ ꯅꯤꯄꯥ ꯅꯍꯥꯛ ꯈꯔ ꯑꯃꯅ ꯃꯩꯖꯥꯎ ꯊꯥꯗꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯆꯟꯗꯕ ꯈꯔ ꯑꯗꯨ ꯂꯩꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯥꯔꯣꯡꯅꯗꯤ ꯈꯪꯉꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯃꯄꯨꯡ ꯐꯥꯅ ꯕꯥꯔꯨꯒꯤ ꯄꯨꯡꯐꯝ ꯌꯧꯔꯛꯂꯕ ꯀꯥꯟꯗ ꯃꯄꯥꯜꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯁꯣꯏꯗꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯛꯂꯒꯅꯤ ꯍꯥꯏꯗꯅ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝꯒꯤ ꯃꯍꯧꯀꯥ ꯃꯄꯥꯡꯒꯜ ꯀꯟꯕ ꯃꯇꯝꯅꯤ ꯕꯥꯔꯨꯒꯤ ꯄꯨꯡꯐꯝ ꯍꯥꯏꯕꯁꯤ ꯃꯗꯨꯅ ꯀꯥꯔꯣꯡꯅꯁꯨ ꯃꯌꯥꯝ ꯑꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯪꯒꯣꯜ ꯑꯗꯨꯗ ꯂꯦꯞꯄꯒ ꯍꯧꯖꯤꯛꯇꯤ ꯏꯕꯨꯡꯉꯣ ꯄꯥꯏꯇꯤ ꯍꯣꯏꯁꯨ ꯂꯥꯛꯂꯤ ꯏꯅꯥꯎ ꯄꯥꯏꯇꯤ ꯂꯥꯛꯂꯣ ꯏꯃꯨꯡ ꯑꯗꯣꯝꯗ ꯆꯪꯉꯨ ꯏꯕꯦꯝꯃ ꯖꯥꯔꯨ ꯅꯈꯣꯏ ꯂꯩꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯃꯐꯝ ꯉꯁꯥꯏꯗꯒꯤ ꯀꯜꯂꯒ ꯂꯩꯔꯕꯅꯤ ꯏꯕꯨꯡꯉꯣ ꯄꯥꯏꯇꯤ ꯅꯍꯥꯛꯀꯤ ꯃꯪꯒꯣꯜ ꯑꯁꯤꯗ ꯂꯩꯍꯧꯔꯣ ꯑꯩꯅ ꯁꯨꯃꯥꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯈꯣꯏ ꯌꯥꯡꯈꯩꯃꯨꯛꯇ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯍꯧꯖꯤꯛ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯆꯔꯦꯛ ꯑꯁꯤꯗ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯑꯁꯤꯗ ꯅꯈꯣꯏꯅ ꯉꯝꯖꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯂꯒ ꯎꯖꯥꯎ ꯀꯌꯥ ꯑꯁꯤ ꯃꯈꯣꯡ ꯇꯧꯊꯣꯛꯂꯒ ꯁꯨꯛ ꯁꯥꯅ ꯌꯨꯡꯈꯠꯂꯨ ꯑꯗꯨꯒ ꯃꯊꯛ ꯑꯁꯤꯗ ꯍꯥꯕ ꯌꯥꯕ ꯀꯔꯤꯅꯣ ꯈꯥꯆꯤꯜꯂꯒ ꯊꯝꯂꯁꯤ ꯑꯗꯨꯒ ꯑꯀꯣꯏꯕꯁꯤꯗ ꯂꯣꯏꯅꯃꯛ ꯉꯥꯛꯁꯤꯜꯂꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯆꯥꯎꯔꯕ ꯁꯨꯃꯥꯡ ꯑꯁꯤꯗ ꯂꯩꯈꯤꯕ ꯅꯈꯣꯏ ꯃꯩꯖꯥꯎ ꯑꯁꯤꯅꯁꯨ ꯑꯍꯤꯡꯒꯤ ꯃꯇꯝꯗꯗꯤ ꯆꯟꯅꯔꯛꯂꯣꯏ ꯃꯤꯠꯅ ꯀꯨꯞꯄꯗ ꯃꯩꯁꯤꯡ ꯑꯁꯤ ꯑꯀꯟꯕ ꯅꯣꯡꯂꯩ ꯑꯃ ꯂꯥꯛꯂꯒ ꯂꯣꯏꯅ ꯎꯪꯈꯤꯒꯅꯤ ꯑꯗꯨꯒ ꯈꯨꯗꯛꯇ ꯃꯨꯠꯈꯤꯒꯅꯤ ꯑꯁꯤ ꯈꯛꯇꯁꯨ ꯅꯠꯇꯅ ꯑꯍꯤꯡꯒꯤ ꯃꯇꯝꯗꯗꯤ ꯅꯣꯡꯂꯩ ꯑꯀꯟꯕ ꯑꯃꯁꯨ ꯂꯥꯛꯀꯗꯧꯔꯤ ꯅꯣꯡꯁꯨ ꯆꯨꯊꯔꯛꯀꯗꯧꯔꯤ ꯃꯗꯨꯅ ꯅꯈꯣꯏ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗꯤ ꯇꯥꯔꯛꯂꯒꯅꯤ ꯅꯈꯣꯏ ꯃꯤꯌꯥꯝ ꯍꯧ ꯇꯧꯗꯨꯅ ꯑꯩꯅ ꯍꯥꯏꯈꯤꯕ ꯂꯥꯏꯁꯣꯜꯁꯤꯡ ꯑꯗꯨ ꯂꯦꯞꯄ ꯂꯩꯗꯨꯅ ꯁꯣꯜꯂꯒ ꯌꯦꯅꯈꯥ ꯂꯨꯈꯥꯗ ꯑꯃꯗꯤ ꯍꯧꯔꯤꯕ ꯎꯄꯥꯜꯁꯤꯡ ꯑꯁꯤ ꯌꯥꯟꯕ ꯌꯥꯕ ꯃꯈꯩ ꯌꯥꯜꯂꯨ ꯑꯗꯨꯒ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯁꯨꯃꯥꯡ ꯑꯁꯤꯗ ꯅꯈꯣꯏ ꯎꯈꯣꯡ ꯁꯥꯅ ꯌꯨꯡꯈꯠꯂꯒ ꯑꯀꯣꯏꯕꯁꯤꯗ ꯐꯖꯅ ꯈꯥꯖꯤꯜꯂꯒ ꯂꯩꯅꯕ ꯍꯣꯠꯅꯁꯤ ꯑꯩꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯑꯁꯨꯝꯅ ꯅꯤꯄꯥ ꯃꯈꯣꯏꯁꯨ 50-60 ꯇꯧꯔꯒ ꯑꯃꯨꯛ ꯇꯣꯏꯕ ꯅꯥꯀꯜ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯎꯖꯥꯎ ꯀꯌꯥ ꯍꯧꯔꯤꯕꯗꯨꯗ ꯂꯩꯌꯥꯝꯁꯤꯡꯅ ꯑꯃꯨꯛ ꯇꯣꯏꯕ ꯌꯣꯝ ꯍꯥꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯈꯨꯗꯛꯇ ꯎꯕꯗꯣ ꯌꯥꯟꯗꯅ ꯑꯍꯤꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯂꯩꯅꯕꯒꯤ ꯁꯦꯝ ꯁꯥꯅ ꯉꯥꯛ ꯁꯦꯟꯅꯕꯒꯤꯗꯃꯛꯇ ꯐꯖꯅ ꯁꯦꯝꯅꯕ ꯂꯩꯔꯝꯃꯤ ꯀꯥꯔꯣꯡ ꯍꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯎꯖꯥꯎ ꯀꯌꯥꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯔꯤꯕꯅꯤ ꯃꯁꯤ ꯈꯛꯇꯁꯨ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯃꯅꯤꯡꯗ ꯋꯥ ꯀꯌꯥꯁꯨ ꯍꯧꯔꯤꯕꯅꯤ ꯃꯗꯨꯁꯤꯡꯗ ꯅꯨꯄꯥꯁꯤꯡꯗ ꯈꯥꯏꯗꯣꯛꯅꯔꯒ ꯃꯇꯝ ꯑꯇꯦꯟꯕꯒꯤ ꯃꯅꯨꯡꯗ ꯌꯥꯟ ꯈꯣꯠꯇꯅ ꯐꯖꯅ ꯁꯦꯝꯃꯝꯃꯤ ꯁꯨꯃꯥꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯀꯣꯏꯁꯤꯜꯂꯒ ꯌꯨꯝ ꯀꯥ ꯆꯥꯎꯕ ꯑꯃ ꯑꯣꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯝꯗꯧꯔꯤ ꯇꯣꯂꯦꯟ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗꯅꯤ ꯇꯣꯂꯦꯟ ꯑꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯍꯥꯛ ꯃꯌꯥꯏ ꯀꯥ ꯑꯗꯨꯗ ꯋꯥꯈꯜ ꯑꯗꯨ ꯆꯔꯥꯡꯅꯅ ꯂꯩ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗꯗꯤ ꯐꯠꯇꯕ ꯂꯥꯏꯅꯗꯤ ꯆꯪꯉꯛꯄ ꯉꯝꯂꯔꯣꯏ ꯍꯥꯏꯕꯁꯤ ꯇꯣꯂꯦꯟ ꯃꯁꯥꯃꯛꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯏꯪꯈꯣꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗꯗꯤ ꯂꯩꯌꯥꯝꯅ ꯍꯧꯖꯤꯛ ꯄ꯭ꯔꯤꯛ ꯁꯧꯅꯔꯒ ꯂꯩ ꯑꯥꯒꯤ ꯇꯝꯅꯔꯥꯏ ꯄꯤꯕ ꯀꯌꯥꯁꯨ ꯇꯧꯔꯛꯂꯤꯕꯅꯤ ꯃꯁꯤꯕꯨ ꯉꯥꯛꯊꯣꯛꯄꯒꯤ ꯋꯥꯈꯜ ꯈꯟꯗ꯭ꯔꯦ ꯑꯃꯥꯏꯕ ꯇꯣꯂꯦꯟꯗꯣ ꯃꯆꯥꯅꯤꯄꯥꯒꯤ ꯋꯥꯈꯜ ꯑꯗꯨꯃꯛ ꯈꯜꯂꯤ ꯀꯔꯤꯒꯨꯝꯕꯗ ꯃꯃꯤꯠ ꯑꯁꯤꯗ ꯃꯆꯥꯅꯤꯄꯥ ꯂꯥꯏꯌꯦꯡꯉꯝꯃꯗꯨꯅ ꯃꯈꯨꯠ ꯈꯨꯂꯥꯝ ꯇꯣꯏꯅ ꯀꯧꯔꯒ ꯃꯄꯥ ꯑꯁꯤꯕꯨ ꯂꯥꯛꯂꯣ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯂꯥꯛꯎ ꯍꯥꯏꯕꯒꯤ ꯁꯛꯇꯝ ꯇꯠꯇꯅ ꯎꯍꯜꯂꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯆꯥꯔꯝ ꯊꯛꯂꯝ ꯈꯪꯗ꯭ꯔꯤ ꯂꯨꯁꯤ ꯊꯥꯔꯤꯛ ꯊꯥꯡꯃꯗꯤ ꯃꯅꯤ ꯑꯗꯨꯁꯨ ꯑꯃꯥꯏꯕ ꯇꯣꯂꯦꯟꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯂꯤ ꯂꯨꯁꯤꯅ ꯏꯕꯨꯡ ꯍꯧꯖꯤꯛꯄꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯅꯆꯥꯅꯤꯄꯥꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯦꯟꯅꯗꯨꯅ ꯂꯩꯕꯁꯤꯅ ꯑꯣꯏꯒꯗꯧꯔꯤꯕ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯅ
kayam ko na ipag-irak at tinbalay bang amhigat. Mahagsumatam laklaba dapat hapom tada na mahaghigat. Isagit huway mirelas sibo among hansilak pang amlaroy ka. Amay ba tulay na Lucy di yung naga. Lucia, nagbuwa mo kataptag ko. Ayasi wakal lang paisat na nangasadi wakal na matasaning tanakan. Ado siya matakda. Hausik tawag liba mo matawas siri imana pok padigi amok tasut ang raklibang akani. Ay na fanyam kang hay na life at mayama sibo. Kulla siri hoydo kiba tanto kiba di. Ay gipanggal giwang madalay na gan. Makoy gitamya tel kulla sida sang liba life at mayama siri. Makal suri. Amok tayo sagik na nalay riba ni. Masibo mayong na doon ay na. Makoy sing karama maiki na mapiring ay sirak. Karama na ay ngonda kudom chan sila kani. Aduga muksu serak asida. Ay gisani pa lang git haway ni real so makoy miyama sige marak ta yarong mani hayos ay sing na bani. Kariba hausik daw ka daw. Isani pa gibo kan gadra kulla sige kudong tiba sibong mayok na gadra. Ay isang nare sama panggal la matatok tay sama panggal maying tay. Manina. Usama ay ba? Mamahangi matam da kauro singkong dalay ring matam da di. Usama ay ba siboy daw kauro mahak na. Hanagi sampanggal do dagi seru kaya thong ni hena kan ba oi zero khai na thauza lan bu kubira khibani adu ga hosi ozana suk yamas sondam nadam bibasin kari masigi maram su haibiu nanai aidi wakalla sin lamba phangre do amai ba tolen ebung mani ayasi hanagi seru kaya thong ni hena sama panggal si kallaga lakhibani adu aina hosi loinari ba thang yai sigi matik yai sibo aina ngamna nam chilaga pubanina ai sama pangalasi pudok pasung namdi masi khakta sunattana handak ikoi dana ai sa sida moreng singlai na leng selaktana ai sama pangalasi gi mateng mahang na pangbi khibedo mahang ne haksang sigi thokhiba mikupta ai hanagi sama pangal tangkhai me hena mayeng ta khibani masibo aina hanagi mongda hanjilak na bokona bada numit semum kayama lining thaw tsunami ma ki mafamda thawni pare setba mathau tari adu haujik tawri mataw sida aina karam na laithok laga lining thaw mahak pu thawni pare set laga laithok ka dabani madu oi thok tabani aywa lama fangdre serak asida nungya yamadi yai tambasiu mangalau da batara bari amuk hena piwam shock sila kadori bani amabu yengadra amabu fana bu nagadra amuk toibel loirani ai punsigi kodong tiba kaya thokriba singa du taki handaki sigumna samu mayong yaba ngam loidaba ai sama pangal lamata thokdaba masigumna kodong tiba de ai amuk hanasun nangani hain thajari asumna hairing serakta makhoi gi mamang thong asida amuk toiba life ta mayama sin sayom sanan dang hain sujilakani yom masi thak nikpani amai batonin fuk launa hawali aduga masila duda laisolakan mama sholaga thong aduna mahang sora ahum na phu haiduna kamthoi asumna kamthokpadi tamnarai puna life ta mayam na dang haiduna sujilambado mit ne kopada mafum masidaki loitamang changmang mangkri yom masigya koibede dom lairiba makhoi gi mangola dom di amat laitri haibo mai batolen khani matamasida amai batolen ma ki mamit asida masani pa laingam gi sakta madu khongu urak lami taibang gumlari mamang da lepaga laiba gumlari aduga masani pa laingam na mai batolen da asumna hairamni baba aibu kanbiyo baba nasa ine wakhal thelo badagi masi pum namak aingona thokhiba ngaktani hausiki ayamna lanjakhi matung manaw imay pani yada ba tabak amuk hana tawsarroy ki baba ayam na wari ay isada kusiya kon midaloy na ramlabati masina sa tawram loy da bani ko baba ay bu amuk te kanbiyo makoy miyam sigi makutagi amadi koyum lai sigi lai kok oiriba koyum lai sigi lai kok oiriba mahaki mafam digi ay bu kanbiyo asi haire kapna masani palay ngamgi sakta modo mahaki midyeng gi wang madalan thukhiram thangdam mi kupta mai batole wakhal khangta tari yom masida lai miyoi singa do mami adun munna moni yegi aduga Lucy law isani palengam ni manakta sangsila para prab sangi adu bo angakpadi masani palengam asibak sang ni targa lai bado phammaga lai mi famung maya ai da madu uda Lucy amadi tharik thad o khonga kapni
masagi mong matodo yengba da dasing namang life at ba haiba ni amay ba tole na para sang sili adu masani pa laingam gi mareng wala do makot adu tap law na pai sili adu git law na namani pamung adu pa na adu fana kana nambasu masagi yo na tingki bagum sileng bangamdi makot ani sang na number gi hausikti masado hanugum irenjen hiptakri Lucy kiri kasi da sangga fauba apu ko masa oira basu matanga sida di kanana kiro ita bro amay ba tole na Lucy nang bomok tetap takoni kari gi aduk yam na kiri ba kapahong na brani masinang ginasani pani adu moy na magmahaki masa sida fatabalay ni kudum sa lagalay na bani mahaki masa sida fatabat oy mirel kayam na song sila gayaw galayri adu ay na layri basiri yung masjida ay nalayri mo kay mahang nakhoy de kari gumat kudong tiba tahaloy madug sumatakta yung masjida layning kau sanami makpuso layri basin madun kari sukiyan Lucina adu hira basu ibong ay kasida sang mangamlaroy ay asum kasida imatarik tagapun na lay minaragi ayam nakiri isasi kay no mataukri ima sila asumatarik tamakoy do yam nakira tokri maniga amay ba tolenga kaktelay maniya disu ingkalag papakang masag oy mani angang ni mahag disu adun kiba na maklak at tagtang ni kari nungi mahag asi nungi mahag amay ba tolenga mateng pangsero buno hoy bidu yaw kay nga sige na asilati amay ba tolena ibong mani nang som na kalkara to ay so siya ni palay ang masigang ngasi tuminaragani nakoy ka somda natay mamadi ima tarik tha makoy pun na lay bidu kitang nabakada nang tunglo salo potha sharu manina usa mai ba usa na habi bidu karino usa ginak lay bidu di usa nasani pa natini saktam haksang adra na sa hoy basu maki masado to matik miyay kalaba fatlay kaya yawri mani adun tawbigan na sana nay oy ba ibon sibira pati usa adun na tawbigan manina hair betul amai betul ni nok fit tawi amai betul ni ibung mani karisu paket kanuni ay asi kanano hai banahak hang labanatra ngasi de karigo masanging ngam kak ay na tawo betul ni mahang ngamle ay bunam sano ay ngam labadi ay na hangning liba ay na uning liba pum maki mateng degi limit tan fangduna ay na luway na mag-usap ang ngamlagani kang mangamlagani salo pot hajar aduga thongi porola do mapalom digi lon silak lam ai di manung asom digi lon silaragi gari ko mahing na thong hangthok lo khaidna ai khonjal sana khaira basu hang dorak payar mapal da section thongi porola sinna khoina lola basu gari ko pochak kharan ngak silga tham yom masida di fatabla yam na susang pangamlori da bani masimati na khoi khang irenjina pot hajar ro salo amai batolina asum na kanna khaiba digi Maniya su yaning de mahag yam na kina masado tak ni pamakai maklaka to amok toy ba loy sing khaya ba gumnik ni para prap thukri amai ba tole na khai ba mahang tawrami amai ba tole na do masani pa fatta ba line thawai mirial sang la ba line ngi manak adu long hip tharaga lairani long hip tharaga mahag wakal mon monik alibsi ngasi ga hingin ma sita maki haksa nga sida sang di ba Hawaii mirel pum na maksim pao tok na magina magtaay na siya na pagsilagani. Masikak na sunat na maki hagsanga si digi ay na kari tau kibagi karam tau na maglampak at desat kibagi. Ado gamag si de kari tau kibagi hay ba do mamut siyang nakangtok lagadani. Ay nga teng mabarugi pung sabang ngay gadori ba siya antok na wagadori da. Nakala som na mukam daw riba siya no. Itaw karong hoy de po. Mawa kolminil kol dia madatari ngasay ni pa amadi tharaki bagum taw bani na makutamay ng pairaga ado bu kudong tiba bu takra basala ay yum masidi handok laga kangveda my god ay sani pala yung imsa sibo tak nit bagum taw iba sibo karino ipagi bung langam nang haksang sino asiba haksang oira basu Nangit Hawaii mirel do ay nasoy na makifara ka fatta palagi makutige mulaga. Haksanga si de kapchin kibag nanggi haksanga si hanagum na aying mamani oy ka daw rin na ko ibig. Masileng na layo. Ipasay na kanano kay bakang liban na ta.
ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒꯅꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟꯒꯤ ꯃꯈꯨꯗꯥꯡ ꯑꯗꯨꯗ ꯃꯁꯥꯅꯤ ꯄꯂꯥꯏꯉꯝꯒꯤ ꯐꯠꯇꯕ ꯂꯥꯏ ꯆꯪꯂꯕ ꯍꯛꯆꯥꯡ ꯑꯗꯨ ꯇꯥꯛ ꯂꯥꯎꯅ ꯄꯥꯏꯁꯤꯜꯂꯛꯀꯅꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯑꯗꯣ ꯃꯃꯤꯠ ꯑꯗꯨꯗ ꯃꯁꯦꯟ ꯃꯔꯥꯡ ꯑꯣꯏꯅ ꯃꯍꯥꯛ ꯃꯁꯥꯅꯤ ꯄꯂꯥꯏꯉꯝꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯃꯔꯤ ꯃꯔꯤ ꯇꯞꯅ ꯇꯞꯅ ꯎꯕ ꯍꯧꯔꯛꯂꯅꯤ ꯃꯁꯥꯅꯤ ꯄꯂꯥꯏꯉꯝ ꯑꯗꯣ ꯃꯃꯥ ꯂꯧꯁꯤꯅ ꯆꯥꯛ ꯊꯣꯡꯂꯨꯒꯦ ꯏꯔꯦꯟꯖꯅ ꯅꯕꯣꯛꯀ ꯁꯥꯟꯅꯔꯝꯃꯨ ꯍꯥꯏꯗꯨꯅ ꯊꯝꯂꯒ ꯃꯃꯥ ꯍꯦꯛ ꯆꯪꯈꯤꯕꯒ ꯃꯕꯣꯛ ꯊꯔꯤꯛ ꯊꯥꯗꯨꯁꯨ ꯐꯅ ꯀꯨꯏꯅ ꯆꯪꯂꯛꯇꯦ ꯃꯕꯣꯛ ꯑꯗꯨꯁꯨ ꯃꯄꯥꯟꯂꯥꯡꯗ ꯅꯣꯡꯁꯤ ꯃꯪꯁꯤ ꯂꯩ ꯇꯥꯒꯗꯧꯔꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯄꯣꯠꯂꯝ ꯆꯩꯔꯝ ꯀꯌꯥ ꯑꯃ ꯂꯧꯁꯤꯜꯂꯒ ꯂꯩꯔꯤꯉꯩ ꯂꯥꯏꯉꯝꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯑꯩꯈꯣꯏ ꯄꯥꯕꯗ ꯂꯪꯈꯥꯏꯈꯤꯕ ꯈꯨꯠꯁꯤ ꯑꯀꯣꯟꯕꯤ ꯑꯗꯨꯁꯨ ꯃꯇꯤꯛ ꯃꯌꯥꯏꯕꯨꯗꯤ ꯌꯥꯝꯅ ꯂꯩ ꯍꯥꯏꯕꯕꯨ ꯈꯨꯠꯁꯤ ꯑꯀꯣꯟꯕꯤ ꯁꯛꯃꯥꯟꯅꯕ ꯏꯅꯥꯛꯇ ꯂꯩꯔꯤꯕꯁꯤꯁꯨ ꯃꯇꯤꯛ ꯃꯌꯥꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯩꯔꯝꯕ ꯌꯥꯏꯗꯅ ꯁꯛꯄꯨ ꯁꯛꯃꯥꯟꯅꯔꯕꯗꯤ ꯀꯔꯤꯒꯨꯝꯕ ꯃꯇꯤꯛ ꯃꯌꯥꯏ ꯈꯔ ꯑꯃꯗꯤ ꯌꯥꯎꯔꯝꯂꯒꯗꯕꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯈꯨꯠꯁꯤ ꯑꯀꯣꯟꯕꯤꯗꯨ ꯑꯩꯒꯤ ꯄꯤꯔꯥꯡ ꯁꯣꯠꯂꯒ ꯃꯇꯤꯛ ꯃꯌꯥꯏ ꯑꯗꯨ ꯍꯦꯟꯖꯤꯜꯂꯛꯂꯒ ꯑꯩꯒꯤ ꯈ꯭ꯋꯥꯡ ꯑꯁꯤꯗ ꯅꯞꯁꯟꯈꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ ꯑꯗꯨꯒꯨꯝꯅ ꯃꯁꯤꯒꯤ ꯁꯛꯃꯥꯟꯅꯕ ꯈꯨꯠꯁꯤ ꯑꯀꯣꯟꯕꯤꯁꯤꯁꯨ ꯑꯩꯒꯤ ꯄꯤꯔꯥꯡ ꯑꯁꯤ ꯇꯥꯍꯟꯕ ꯇꯥꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯥꯟꯅꯒꯨꯝꯅ ꯈ꯭ꯋꯥꯡ ꯑꯁꯤꯗ ꯅꯞꯁꯤꯟꯈ꯭ꯔꯒꯅꯤꯗꯣ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯈꯨꯠꯁꯤ ꯑꯀꯣꯟꯕꯤꯗꯨꯗ ꯃꯍꯥꯛꯅ ꯃꯄꯤ ꯑꯗꯨ ꯁꯨꯡꯂꯒ ꯄꯤꯔꯥꯡ ꯆꯗꯨꯝ ꯆꯗꯨꯝ ꯇꯥꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯀꯔꯤꯁꯨ ꯑꯍꯣꯡꯕ ꯂꯩꯔꯝꯗꯦ ꯍꯥꯟꯅꯒꯨꯝꯅ ꯁꯥꯟꯅꯄꯣꯠꯀꯤ ꯈꯨꯠꯁꯤ ꯑꯀꯣꯟꯕꯤꯗꯨ ꯑꯗꯨꯃꯛ ꯑꯣꯏꯔꯤ ꯃꯁꯤꯒꯨꯝꯂꯕ ꯆꯩꯔꯛ ꯑꯁꯤꯗ ꯅꯣꯡ ꯀꯟꯅ ꯁꯨꯈꯥꯛꯂꯤꯕꯅꯤ ꯂꯥꯏꯉꯝꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯃꯁꯤꯕꯨ ꯇꯁꯦꯡꯅꯃꯛ ꯁꯥꯟꯅꯄꯣꯠꯀꯤ ꯈꯨꯠꯁꯤ ꯑꯀꯣꯟꯕꯤ ꯑꯣꯏꯔꯕ ꯖꯥꯠꯂꯅꯤ ꯑꯩꯅ ꯈꯜꯂꯤꯕꯗꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯔꯣꯠꯄ ꯑꯣꯏꯅ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯁꯛꯃꯥꯟꯅꯔꯤ ꯍꯥꯏꯔꯤꯕ ꯈꯨꯠꯁꯤ ꯑꯀꯣꯟꯕꯤꯁꯤꯁꯨ ꯇꯣꯉꯥꯟꯕ ꯐꯠꯇꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯃꯈꯛꯇꯤ ꯌꯥꯎꯔꯤꯕꯅꯤ ꯃꯉꯣꯟꯗ ꯆꯦꯜꯂꯤꯕ ꯐꯠꯇꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯁꯤꯗꯤ ꯂꯥꯏ ꯐꯠꯇꯕꯒ ꯈꯨꯠꯁꯝꯅꯍꯟꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯃꯈꯛꯅꯤ ꯃꯁꯤꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯦꯛ ꯌꯦꯡꯕꯗ ꯈꯪꯒꯗꯕ ꯅꯠꯇꯦ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯐꯥꯎꯕ ꯈꯨꯠꯁꯤ ꯑꯀꯣꯟꯕꯤꯁꯦ ꯎꯕ ꯃꯇꯝꯗ ꯈꯪꯗ꯭ꯔꯤꯕꯅꯤ ꯁꯦꯟꯖꯦꯡꯒꯤ ꯀꯣꯟꯌꯥꯏꯗꯒꯤ ꯄꯨꯊꯣꯛꯂꯝꯕ ꯈꯨꯠꯁꯤ ꯑꯀꯣꯟꯕꯤꯁꯤ ꯍꯥꯟꯅꯒꯤ ꯈꯨꯠꯁꯤ ꯑꯀꯣꯟꯕꯤ ꯑꯁꯦꯡꯕꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯇꯤꯛ ꯃꯌꯥꯏ ꯌꯥꯎꯔꯕꯁꯨ ꯐꯠꯇꯕ ꯂꯥꯏꯒ ꯁꯝꯅꯍꯟꯕ ꯉꯝꯕꯒꯤ ꯋꯥꯈꯜ ꯄꯣꯛꯍꯟꯕ ꯉꯝꯃꯤ ꯂꯥꯏꯉꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯤꯀꯨꯞꯇ ꯃꯍꯥꯛꯅ ꯃꯄꯤ ꯇꯥꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯥꯟꯅꯄꯣꯠꯀꯤ ꯈꯨꯠꯁꯤ ꯑꯀꯣꯟꯕꯤꯗꯣ ꯑꯁꯦꯡꯕ ꯈꯨꯠꯁꯤ ꯑꯀꯣꯟꯕꯤꯒꯨꯝꯅ ꯃꯍꯥꯛꯀꯤ ꯃꯈ꯭ꯋꯥꯡ ꯑꯗꯨꯗ ꯇꯥꯛ ꯂꯥꯎꯅ ꯅꯞꯁꯤꯜꯂꯒ ꯃꯁꯥ ꯃꯊꯟꯇ ꯀꯤꯁꯟꯈ꯭ꯔꯦ ꯃꯗꯨꯗꯒꯤ ꯂꯥꯏꯉꯝꯗꯣ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ ꯑꯩꯅ ꯈꯟꯕ ꯆꯨꯝꯂꯤ ꯑꯩꯅ ꯅꯤꯡꯖꯕꯗꯨ ꯆꯨꯝꯂꯤ ꯃꯁꯤ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯩ ꯍꯧꯖꯤꯛꯃꯛ ꯁꯥꯟꯅꯔꯨꯔꯒꯦ ꯏꯁꯨꯡ ꯏꯃꯥꯟꯅꯕꯁꯤꯡꯗ ꯑꯩ ꯌꯨꯝꯗꯒ ꯂꯩꯅꯤꯡꯗ꯭ꯔꯦꯗ ꯂꯥꯏꯉꯝ ꯑꯗꯣ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯃꯌꯨꯝ ꯑꯗꯨꯗꯒꯤ ꯂꯣꯟꯅ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛ ꯑꯗꯣ ꯃꯈꯣꯏ ꯈꯨꯜ ꯑꯁꯤꯒꯤ ꯂꯩꯀꯨꯠ ꯂꯩꯔꯥꯏꯗ ꯆꯪꯗꯅ ꯐꯠꯇꯕ ꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯥꯏꯍꯧꯔꯝꯃꯤ ꯂꯥꯛꯂꯣ ꯁꯅꯁꯤ ꯂꯥꯛꯎ ꯍꯥꯏꯅ ꯂꯥꯏꯉꯝ ꯑꯁꯤ ꯁꯛꯃꯥꯟꯅꯕ ꯈꯨꯠꯁꯤ ꯑꯀꯣꯟꯕꯤꯗꯨ ꯁꯤꯔꯨꯕꯗꯒꯤ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯋꯥꯈꯜ ꯑꯗꯨꯗꯒꯤ ꯄꯨꯡꯅꯥ ꯊꯩꯈ꯭ꯔꯒ ꯇꯣꯉꯥꯟꯕ ꯂꯥꯏ ꯐꯠꯇꯕꯒ ꯇꯤꯟꯅꯅꯤꯡꯕ ꯂꯣꯏꯅꯅꯤꯡꯕ ꯀꯧꯊꯣꯛꯅꯤꯡꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯗꯨꯅ ꯃꯁꯥꯗꯨꯗ ꯆꯦꯜꯂꯛꯈꯤ ꯂꯥꯡꯉꯝ ꯍꯣꯏꯅ ꯂꯩꯔꯝꯕ ꯌꯨꯝ ꯑꯗꯨꯗꯨ ꯆꯪꯗꯨꯅ ꯃꯍꯥꯛꯅ ꯁꯥꯟꯅ ꯈꯣꯠꯅꯕ ꯑꯃꯗꯤ ꯀꯌా ꯑꯃꯁꯨ ꯆꯣꯡ ꯐꯟꯗꯅ ꯂꯌꯥꯝ ꯑꯗꯨꯒ ꯀꯨꯟꯗꯤꯟꯅꯔꯝꯃꯤ ꯃꯃꯩ ꯊꯟꯕ ꯃꯍꯥꯛ ꯑꯗꯣ ꯃꯁꯥ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯀꯨ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯄꯗꯒꯤ ꯃꯃꯥꯏꯗꯨ ꯁꯪꯇ꯭ꯔꯤꯛ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯂꯝꯄꯥꯛ ꯑꯗꯣꯝꯗ ꯂꯥꯛꯈꯤꯕꯅꯤ ꯃꯗꯨꯗꯒꯤ ꯈꯪꯅꯤꯡꯁꯤꯡꯉꯛꯇꯨꯅ ꯃꯍꯥꯛꯅ ꯀꯩꯂꯦꯡꯁꯩ ꯈꯨꯜꯂꯥꯏ ꯍꯥꯏꯗꯨꯅ ꯌꯥꯏꯇꯝꯕꯒꯤ ꯁꯒꯣꯜꯒꯤ ꯃꯊꯥꯗꯨꯗ ꯌꯨꯡꯂꯤꯕꯗꯣ ꯃꯗꯨꯕꯨ ꯁꯠꯅꯕꯒꯤꯗꯃꯛꯇ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯃꯃꯩ ꯊꯪꯗꯩ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯅꯨꯡꯁꯤꯠ ꯅꯥꯀꯣꯏ ꯁꯤꯠꯄ ꯅꯣꯡꯅ ꯀꯟꯅ ꯈꯥꯛꯂꯛꯄꯗꯒꯤ ꯃꯍꯥꯛꯅ ꯈꯨꯠꯁꯤ ꯑꯀꯣꯟꯕꯤꯗꯣ ꯁꯠꯄꯗꯤ ꯉꯝꯗ ꯃꯁꯤ ꯈꯔꯃꯛꯇꯤ ꯂꯦꯡꯕ ꯉꯝꯂꯝꯗꯦ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯈꯨꯠꯁꯤ ꯑꯀꯣꯟꯕꯤꯗꯨꯒꯤ ꯃꯈꯨꯠꯅ ꯄꯥꯏꯔꯝꯕꯗꯒꯤ ꯅꯥꯟꯊꯣꯔꯛꯂꯒ ꯂꯩꯃꯥꯏꯗ ꯇꯥꯕꯅꯤ ꯃꯍꯥꯛꯅ ꯃꯃꯤꯠ ꯑꯗꯨ ꯉꯥꯏꯍꯥꯛꯇꯪ ꯇꯔꯪ ꯆꯠꯂꯒ ꯄꯥꯡꯊꯣꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯀꯔꯤꯒꯨꯝꯕ ꯃꯨꯁꯤꯟ ꯃꯨꯔꯕ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯄꯥꯏꯕ ꯋꯥꯡꯊꯪ ꯋꯥꯡꯕ ꯌꯥꯏꯇꯝꯕꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯇꯁꯦꯡꯅ ꯃꯁꯤ ꯇꯥꯏꯕꯪꯗ ꯁꯥꯐꯣꯡꯂꯛꯄ ꯅꯠꯇꯦ ꯂꯥꯏꯉꯝ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯈꯨꯠꯁꯤ ꯑꯀꯣꯟꯕꯤ ꯁꯛꯃꯥꯟꯅꯕꯁꯤ ꯁꯤꯔꯨꯕꯒꯤ ꯃꯌꯥꯏꯗ ꯇꯣꯉꯥꯟꯕ ꯇꯥꯏꯕꯪ ꯄꯥꯜ ꯑꯃꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯗꯨꯅ ꯂꯝꯄꯥꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯅꯤꯡꯉꯥꯏꯗꯨꯅ ꯇꯥꯔꯒ ꯂꯩꯈ꯭ꯔꯦ ꯃꯗꯨꯗꯒꯤ ꯃꯀꯣꯛ ꯌꯥꯎꯗꯕ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯄꯥꯏꯕ ꯑꯗꯨꯒꯨꯝꯂꯕ ꯌꯥꯏꯇꯝꯕꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯂꯥꯏꯉꯝ ꯑꯁꯤꯕꯨ ꯃꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞꯅ ꯄꯥꯏꯔꯒ ꯁꯨꯔꯣ ꯂꯥꯛꯇꯨꯅ ꯑꯃꯝꯕ ꯃꯩꯈꯨꯗꯨꯅ ꯊꯜꯂꯕ ꯑꯗꯨꯒꯨꯝꯂꯕ ꯃꯥꯂꯦꯝ ꯇꯥꯏꯕꯪ ꯄꯥꯜ ꯑꯗꯨꯗ ꯆꯤꯡꯁꯤꯜꯂꯒ ꯄꯨꯁꯤꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯦꯛ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯎꯕꯗ ꯃꯁꯥꯗꯣ ꯈꯪꯄ꯭ꯔꯦꯛꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯄꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯎꯈ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯑꯣꯟꯊꯣꯛꯄꯅꯤ
ꯇꯁꯦꯡꯅꯃꯛ ꯎꯔꯤꯕ꯭ꯔꯥ ꯑꯩꯒꯤ ꯈꯣꯡꯅꯦꯟ ꯃꯪꯂꯥꯟꯁꯤꯗ ꯎꯈ꯭ꯔꯤꯕꯗꯨꯒ ꯀꯌꯥꯗ ꯃꯥꯟꯅꯔꯤꯕꯅꯣ ꯃꯥꯅꯤ ꯑꯣꯏꯔꯒꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯄꯨꯝꯅꯃꯛ ꯑꯣꯏꯔꯒꯅꯤ ꯑꯩ ꯏꯁꯥꯅꯤꯄꯥ ꯂꯥꯏꯉꯝꯒꯤ ꯍꯛꯆꯥꯡꯁꯤꯗꯤ ꯍꯛꯆꯥꯡ ꯑꯁꯤꯗ ꯀꯔꯝꯕ ꯂꯥꯏ ꯐꯠꯇꯕ ꯆꯪꯂꯤꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯑꯩꯅ ꯐꯅꯔꯛ ꯂꯥꯏꯁꯣꯟ ꯇꯤꯖꯣꯟ ꯁꯣꯜꯂꯒ ꯍꯣꯠꯅꯔꯕꯁꯨ ꯃꯁꯤꯃꯗꯤ ꯑꯩꯉꯣꯟꯗ ꯈꯪꯍꯟꯕ ꯉꯝꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯕꯥꯔꯣꯒꯤ ꯄꯨꯡꯁꯤ ꯉꯥꯏꯔꯒꯦ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯑꯩꯒꯤ ꯏꯆꯥꯅꯤꯄꯥ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯂꯥꯏꯉꯝꯗ ꯊꯣꯛꯂꯝꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯗ ꯑꯣꯏꯐꯝ ꯊꯣꯛꯇꯕ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇꯁꯨ ꯊꯦꯡꯅꯔꯛꯈꯤꯗ꯭ꯔꯤꯕ ꯑꯩꯍꯥꯛꯀꯤ ꯃꯇꯤꯛ ꯈꯨꯗꯣꯡꯊꯤꯕ ꯑꯗꯨꯒꯨꯝꯂꯕ ꯇꯣꯉꯥꯟꯕ ꯃꯥꯂꯪ ꯇꯥꯏꯕꯪ ꯄꯥꯜ ꯑꯃꯗ ꯏꯁꯥꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯌꯥꯏ ꯇꯝꯕꯗꯨꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯕ ꯑꯣꯏꯔꯦꯀꯣ ꯃꯁꯤ ꯄꯨꯝꯅꯃꯛ ꯁꯛ ꯃꯥꯟꯅꯕ ꯈꯨꯠꯁꯤꯒ ꯀꯣꯟꯕꯤꯁꯤꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛ ꯃꯁꯤꯕꯨ ꯑꯩꯅ ꯃꯈ꯭ꯋꯥꯡꯁꯤꯗꯒꯤ ꯂꯧꯊꯣꯛꯏ ꯃꯁꯤꯕꯨ ꯑꯩꯅ ꯃꯥꯡꯍꯟꯈꯤꯕꯅ ꯐꯒꯗ꯭ꯔꯥ ꯅꯠꯇꯦ ꯃꯁꯤ ꯀꯣꯟꯅ ꯂꯥꯛꯆꯔꯁꯤ ꯕꯥꯔꯣꯒꯤ ꯄꯨꯡꯖꯥ ꯑꯁꯤꯗꯗꯤ ꯑꯩ ꯉꯥꯏꯈꯤꯒꯦ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟꯗꯣ ꯑꯍꯤꯡ ꯕꯥꯔꯣꯒꯤ ꯄꯨꯡꯖꯥꯗꯣ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯉꯜꯂꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9:30가 ꯇꯥꯔꯛꯄꯗ ꯉꯥꯏꯔꯤꯕꯅꯤ ꯅꯥꯀꯜ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯈꯣꯏ 50-60 ꯑꯗꯨ ꯇꯧꯔꯒ ꯅꯝꯐꯨ ꯁꯥꯐꯨꯗ ꯑꯍꯤꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯇ꯭ꯔꯤꯉꯩꯗ ꯃꯈꯣꯏ ꯁꯨꯃꯥꯡ ꯑꯗꯨꯗ ꯆꯥꯎꯅ ꯀꯥꯖꯥꯎ ꯑꯃ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯅꯥꯀꯜꯗ ꯐꯛꯂꯥꯡꯁꯤꯡ ꯑꯗꯨ ꯎꯅ ꯐꯖꯅ ꯁꯦꯠꯅ ꯀꯤꯔꯒ ꯄꯩꯌꯥ ꯑꯃꯗꯤ ꯂꯤꯅ ꯀꯤꯔꯒ ꯁꯦꯝꯂꯤ ꯃꯊꯛ ꯑꯗꯨꯗꯁꯨ ꯃꯈꯣꯏꯒꯤ ꯄꯥꯡꯗꯕ ꯎꯁꯤꯡ ꯑꯃꯗꯤ ꯋꯥꯁꯤꯡ ꯑꯗꯨꯅ ꯐꯩꯗꯨꯅ ꯆꯒ꯭ꯔꯨꯡꯗꯅ ꯃꯈꯣꯏꯅ ꯃꯦꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒꯤ ꯃꯊꯛꯇꯅ ꯃꯈꯣꯏꯒꯤ ꯂꯩꯖꯕ ꯐꯤ ꯑꯃꯗꯤ ꯑꯊꯥꯕ ꯅꯣꯡ ꯆꯪꯕ ꯉꯝꯂꯣꯏꯗꯕ ꯅꯨꯡꯁꯤꯠ ꯆꯪꯕ ꯉꯝꯂꯣꯏꯗꯕ ꯑꯔꯨꯝꯕ ꯐꯤꯁꯤꯡ ꯑꯗꯨꯅ ꯃꯊꯛ ꯑꯗꯨꯗ ꯃꯦꯟꯁꯤꯜꯂꯝꯃꯤ ꯊꯣꯡꯖꯥꯎ ꯑꯃꯁꯨ ꯎ ꯃꯄꯨꯝꯗ ꯀꯛꯂꯒ ꯐꯖꯅ ꯃꯈꯣꯏ 4-5ꯅ ꯍꯥꯡꯗꯣꯛꯄ ꯉꯝꯕꯒꯤ ꯆꯥꯡꯗ ꯐꯥꯠꯂꯤ ꯍꯧꯖꯤꯛ ꯂꯣꯏꯔꯕ ꯀꯥꯟꯗ ꯃꯈꯣꯏ ꯆꯣꯡꯂꯨꯞ ꯑꯣꯏꯅ ꯃꯩꯖꯥꯎ ꯊꯥꯔꯤꯕꯁꯤꯡꯗꯨ ꯃꯨꯊꯠꯂꯒ ꯃꯅꯨꯡ ꯑꯗꯨꯗ ꯆꯦꯛꯁꯤꯟꯅ ꯂꯩꯔꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯀꯖꯥꯎ ꯁꯥꯔꯤꯕꯗꯨ ꯃꯁꯤꯗ ꯃꯈꯣꯏ 50-60 ꯄꯤꯛ ꯊꯟꯅ ꯆꯒ꯭ꯔꯤꯛꯅꯕꯅꯤ ꯃꯔꯛ ꯑꯁꯤꯗ ꯑꯃꯥꯏꯕ ꯀꯥꯔꯣꯡ ꯊꯣꯔꯛꯂꯒ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕꯅꯣ ꯃꯁꯤꯅꯤꯗꯅ ꯅꯤꯄꯥ ꯊꯣꯛꯄ ꯍꯥꯏꯕꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯐꯠꯇꯕꯅ ꯂꯥꯡꯒꯣꯏ ꯆꯟꯁꯤꯟꯕ ꯉꯝꯂꯔꯣꯏ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝꯂꯦꯞꯁꯤꯗꯒꯤ ꯐꯛꯂꯥꯡꯗꯒꯤ ꯆꯤꯡꯂꯒ ꯌꯨꯝꯊꯛ ꯑꯁꯨꯝ ꯐꯥꯎꯕ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯁꯥꯕꯗ ꯂꯣꯏꯕꯗ ꯉꯥꯏꯔꯤꯕꯁꯤꯡ ꯑꯃꯨꯛ ꯍꯦꯟꯅ ꯆꯦꯛꯁꯤꯟꯕ ꯍꯦꯟꯈ꯭ꯔꯦ ꯃꯁꯤꯗ ꯀꯔꯤꯒꯤ ꯀꯤꯅꯤꯡꯉꯥꯏ ꯂꯩꯔꯤ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯁꯥꯔꯤꯕꯁꯤꯒꯤ ꯑꯀꯣꯏꯕꯗ ꯐꯠꯇꯕ ꯂꯥꯌꯥꯝ ꯇꯤꯟꯌꯥꯝ ꯆꯪꯂꯛꯇꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯍꯧꯖꯤꯛ ꯈꯪꯖꯕ ꯀꯜꯂꯕ ꯂꯥꯏꯁꯣꯟ ꯀꯌꯥ ꯀꯥꯝꯊꯣꯛꯂꯒꯦ ꯅꯈꯣꯏ ꯀꯥꯆꯤꯜ ꯀꯣꯌꯥ ꯆꯨꯊꯦꯛ ꯑꯗꯨꯗ ꯂꯩ ꯈꯔ ꯃꯈꯩꯗꯤ ꯍꯟꯗꯣꯔꯛꯏ ꯑꯁꯨꯝꯅ ꯇꯧꯔꯒ ꯀꯥꯔꯣꯡꯅ ꯃꯥꯒꯤ ꯈꯪꯖ ꯍꯩꯖꯕ ꯑꯀꯟꯕ ꯂꯥꯏꯁꯣꯟ ꯃꯌꯥꯝ ꯁꯨꯃꯥꯡꯒꯤ ꯃꯌꯥꯏꯗ ꯁꯥꯔꯤꯕ ꯀꯖꯥꯎ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯀꯥꯝꯊꯣꯛꯂꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯁꯨꯝ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯂꯝꯃꯤ ꯐꯠꯇꯕ ꯂꯥꯌꯥꯝ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯇꯝꯌꯥꯊꯦꯜ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯝꯗꯕ ꯑꯇꯣꯞꯄ ꯎꯃꯪ ꯋꯥꯃꯪꯗ ꯂꯩꯀꯨꯠ ꯂꯩꯔꯥꯏꯗ ꯆꯥꯛꯇꯥꯔꯝꯕ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝꯁꯨ ꯃꯐꯝ ꯑꯁꯤꯗ ꯃꯆꯤꯟꯖꯥꯛ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯈꯣꯏ ꯃꯔꯤ ꯑꯃꯒ ꯄꯥꯎ ꯐꯥꯎꯅꯕꯗꯒꯤ ꯂꯣꯏꯅꯃꯛ ꯌꯧꯁꯤꯜꯂꯛꯏ ꯇꯝꯌꯥꯊꯦꯜ ꯈꯨꯜ ꯑꯁꯤ ꯄꯨꯡꯃꯝꯃꯝꯃꯤ ꯅꯣꯡꯃꯗꯣꯜ ꯑꯇꯤꯌꯥ ꯊꯛꯇ ꯂꯩꯆꯤꯜꯃꯣꯡ ꯈ꯭ꯋꯥꯏ ꯑꯃꯨꯕꯅ ꯀꯨꯞꯁꯤꯟꯈꯤꯕꯗꯨꯗꯒꯤ ꯍꯦꯟꯅ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝꯅ ꯆꯒ꯭ꯔꯤꯛꯅ ꯌꯣꯝꯕꯁꯤꯅ ꯍꯦꯟꯅ ꯃꯨꯈ꯭ꯔꯤ ꯇꯝꯌꯥꯊꯦꯜ ꯈꯨꯜꯒꯤ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯗꯣ ꯌꯥꯝꯅ ꯀꯤ ꯍꯪꯒꯣꯏꯅ ꯂꯩꯖꯔꯤ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯇ꯭ꯔꯤꯕꯁꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯍꯣꯏꯒꯤ ꯌꯨꯝ ꯈꯛꯇ ꯉꯥꯏꯔꯤ ꯍꯥꯏꯗꯅ ꯈꯜꯂꯝꯃꯤ ꯑꯃꯥꯏꯕ ꯀꯥꯔꯣꯡꯅ ꯃꯌꯥꯝꯗ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯥꯏꯖꯒꯦ ngasi aigi iyom mongba iran yai sida kunja anamana laktana tangja pham laudana lairiba singa sige marakta mafam sida laktaba imung khara sadumak yawi makhoi singa do gi manungda imung ani khakta panjage amana aigi itaw tolen hoi mayu amana inaw sothi amadi mama songpa hoi imung asi ani khak sidang panjage atai yumlon kaya sulai mafam sida laktaba makhoi ngamjabi tawdana yum maduda lai fataba sangaktana ba haidana ngak senjare haidana laktaba kongai su yauriba aduba hauchik thunglara bai khoi section laigadaba natu nama su sokbidaba nipi ama hagolaga sumna hairami karong de yenga yebungo karong ama oirabasu amaiba tolena dutanga yaugjiram labasi pukninga silum jagadabani mahak yaudabasi hungaiti
ꯃꯥꯡꯅ ꯈꯨꯜ ꯑꯁꯤꯒꯤꯗꯤ ꯁꯣꯖꯥꯎ ꯑꯃꯈꯛ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯈꯨꯜ ꯑꯁꯤꯗ ꯑꯋꯥꯅ ꯇꯥꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯕ ꯉꯝꯒꯗꯕ ꯑꯗꯨꯒꯨꯝꯂꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯗꯤ ꯏꯕꯨꯡꯉꯣ ꯇꯣꯂꯦꯟ ꯑꯗꯨꯅꯤꯀꯣ ꯃꯍꯩ ꯃꯍꯩꯁꯨ ꯁꯨꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯛꯂꯝꯃꯤ ꯁꯦꯔꯦꯛ ꯑꯁꯤꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯀꯥꯁꯤ ꯊꯛ ꯊꯛꯅꯤꯛ ꯃꯈꯩ ꯑꯃꯨꯛꯇ ꯑꯣꯏꯕ ꯖ꯭ꯋꯥꯔ ꯍꯥꯕꯒꯨꯝꯅ ꯇꯧꯈꯠꯂꯛꯂꯝꯃꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯋꯥ ꯉꯥꯡꯅꯔꯝꯕ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯁꯤꯡ ꯑꯗꯨ ꯅꯤꯛ ꯐꯝꯊꯔꯒ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯃꯁꯤꯜ ꯑꯗꯨꯗ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛ ꯃꯁꯤꯜ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯄꯨ ꯁꯣꯟꯅ ꯂꯩꯖꯩ ꯃꯇꯝ ꯑꯁꯤꯗ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ ꯈꯨꯟꯇꯦꯡ ꯈꯨꯜꯗꯅꯤ ꯈꯨꯟꯇꯦꯡ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯎꯆꯦꯜ ꯅꯥꯆꯦꯅ ꯃꯈꯣꯏꯅ ꯄꯥꯎꯃꯩ ꯍꯣꯏꯒꯤ ꯏꯪꯈꯣꯜꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯌꯨꯝꯖꯥꯎ ꯌꯨꯝꯂꯦꯠ ꯑꯃꯈꯛ ꯁꯥꯕꯗꯣ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇꯗꯤ ꯁꯣꯏꯗꯅ ꯂꯣꯏꯔꯒꯅꯤ ꯉꯁꯤ ꯐꯅꯌꯥꯝꯅ ꯂꯣꯏꯁꯤꯟꯒꯗꯕ ꯁꯔꯨꯛ ꯈꯖꯤꯛꯇ ꯉꯥꯏꯔꯝꯃꯤ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯗꯒꯤ ꯍꯧꯅ ꯁꯪ ꯑꯁꯤꯗ ꯂꯩꯔꯒꯅꯤ ꯃꯌꯨꯝ ꯃꯔꯥꯟ ꯌꯥꯏꯗ ꯂꯩꯕ ꯀꯤꯖꯔꯦ ꯍꯥꯏꯗꯅ ꯃꯍꯩ ꯃꯁꯥꯒꯤ ꯇꯨꯝꯅ ꯍꯤꯞꯅꯕ ꯐꯤꯅ ꯑꯃꯗꯤ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯍꯣꯟꯖꯤꯜꯂꯒ ꯁꯪꯖꯥꯎ ꯁꯪꯂꯦꯞ ꯑꯗꯨꯗ ꯂꯦꯞꯄ ꯂꯣꯏꯈ꯭ꯔꯤ ꯌꯨꯝꯊꯛ ꯑꯗꯨꯗꯤ ꯃꯄꯨꯡ ꯐꯥꯅ ꯀꯨꯞꯁꯤꯟꯕ ꯂꯣꯏꯔꯕꯅꯤ ꯑꯗꯨ ꯐꯛꯂꯥꯡ ꯑꯗꯨ ꯀꯨꯞꯁꯤꯟꯒꯗꯕ ꯁꯔꯨꯛ ꯈꯔ ꯈꯖꯤꯛꯇ ꯉꯥꯏꯔꯕꯅꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯇꯣꯝꯄꯣꯛ ꯑꯗꯨꯅ ꯂꯦꯞꯄꯒ ꯑꯁꯨꯝꯅ ꯃꯤꯌꯥꯝ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯥꯏꯖꯒꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯁꯪ ꯑꯁꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇꯗꯤ ꯁꯣꯏꯗꯅ ꯂꯣꯏꯔꯒꯅꯤ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯀꯣꯛꯆꯥꯎꯕꯤ ꯂꯥꯏꯗꯣ ꯃꯗꯨ ꯀꯔꯝꯕ ꯃꯇꯝꯗ ꯁꯥꯊꯣꯛꯂꯛꯀꯗꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗ꯭ꯔꯤꯕꯁꯤꯅꯤ ꯃꯍꯥꯛꯄꯨ ꯁꯥꯊꯣꯔꯛꯂꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯌꯥꯝꯂꯤꯕ ꯀꯨꯟꯖꯥ ꯃꯤꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯆꯠꯈꯤꯒꯅꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯃꯇꯥꯡ ꯇꯟꯖꯥ ꯆꯥꯅ ꯁꯃꯨ ꯃꯌꯨꯡ ꯌꯥꯎꯔꯕꯗꯤ ꯃꯥꯒꯤ ꯑꯔꯣꯏꯕ ꯑꯣꯏꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯕꯗꯤ ꯈꯨꯟꯖꯥ ꯑꯃꯗꯤ ꯁꯠꯈ꯭ꯔꯒꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ ꯑꯁꯣꯝ ꯅꯥꯀꯜꯗ ꯈꯥꯗ꯭ꯔꯤꯕ ꯐꯛꯂꯥꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩ ꯑꯁꯣꯝꯗꯗꯤ ꯑꯩꯅ ꯉꯥꯛꯂꯒꯅꯤ ꯑꯩꯈꯣꯏ ꯅꯤꯄꯥ ꯈꯔ ꯇꯧꯔꯒ ꯃꯌꯥꯝ ꯈꯥꯔꯤꯕ ꯅꯥꯀꯜ ꯑꯁꯣꯝꯗ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯁꯤ ꯃꯤ ꯐꯠꯇ꯭ꯔꯕ ꯃꯤꯡꯒꯝꯃꯒꯤ ꯃꯃꯥ ꯃꯆꯥ ꯑꯃꯗꯤ ꯀꯣꯛꯆꯥꯎꯕꯤ ꯂꯥꯏ ꯃꯗꯨ ꯈꯛꯇꯅꯤ ꯑꯇꯩ ꯇꯣꯉꯥꯟꯕ ꯑꯃꯗꯤ ꯀꯔꯤꯁꯨ ꯂꯩꯇꯦꯀꯣ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛ ꯑꯁꯤꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯁꯤꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯍꯩ ꯀꯌꯥꯁꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒꯤ ꯏꯔꯣꯏ ꯂꯣꯏꯕꯗ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤꯗ ꯉꯁꯤꯗꯤ ꯃꯈꯣꯏꯒꯤ ꯈꯨꯟꯇꯦꯡ ꯈꯨꯜ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯁꯣꯏꯗꯅ ꯊꯣꯛꯂꯒꯅꯤ ꯍꯥꯏꯕꯁꯤ ꯁꯃꯤꯜ ꯑꯃꯗꯤ ꯐꯪꯂꯝꯃꯤ ꯃꯍꯥꯛꯅ ꯃꯄꯥ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯔꯕꯗꯨꯗ ꯅꯛꯁꯤꯟꯅ ꯃꯅꯥꯀꯣꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯕꯥꯕꯥ ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯗꯕ ꯊꯕꯛ ꯑꯃꯗꯤ ꯊꯣꯛꯂꯒꯅꯤ ꯑꯗꯨꯅ ꯕꯥꯕꯥ ꯅꯪ ꯃꯤꯌꯥꯝ ꯂꯩꯔꯤꯕ ꯃꯤꯌꯥꯏ ꯑꯁꯤꯗ ꯆꯪꯁꯤꯜꯂꯒ ꯇꯨꯃꯤꯟꯅ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗꯤ ꯇꯥꯔꯛꯂꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯁꯤꯡꯅꯕꯅꯤ ꯁꯪꯂꯦꯞ ꯁꯪꯖꯥꯎ ꯑꯁꯤꯅ ꯃꯄꯨꯡ ꯐꯥꯅ ꯁꯥꯕ ꯂꯣꯏꯁꯤꯟꯈ꯭ꯔꯕꯗꯤ ꯄꯨꯛꯅꯤꯡ ꯑꯁꯤ ꯈꯔ ꯂꯨꯝꯖꯒꯗꯕꯅꯤ ꯃꯗꯨꯁꯨ ꯅꯠꯇ꯭ꯔꯤꯕꯅꯤꯅ ꯑꯩꯗꯤ ꯕꯥꯕꯥ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯀꯅꯤ ꯈꯟꯕꯗ ꯏꯁꯥꯁꯤ ꯂꯩꯐꯝ ꯈꯪꯗꯦ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯝ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯔꯕ ꯅꯤꯄꯥ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯅꯤꯄꯥꯗꯣ ꯅꯍꯥꯛ ꯅꯤꯄꯥ ꯅꯠꯇ꯭ꯔꯥ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯍꯥꯛꯀꯤ ꯅꯈꯨꯠꯇ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡ ꯑꯗꯨ ꯌꯥꯎꯔꯤꯕꯅꯤ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯀꯣꯛꯆꯥꯎꯕꯤ ꯂꯥꯏ ꯑꯗꯨꯗꯤ ꯅꯍꯥꯛꯅ ꯈꯨꯗꯨꯝ ꯆꯟꯕꯗꯤ ꯇꯔꯥꯏꯅ ꯉꯝꯂꯒꯅꯤ ꯑꯗꯨꯒ ꯃꯤꯉꯝꯕ ꯍꯣꯏꯒꯤ ꯃꯃꯥ ꯃꯆꯥ ꯑꯗꯨꯗꯤ ꯍꯦꯛ ꯂꯥꯛꯄꯒ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯩꯈꯣꯏ ꯆꯪꯗꯅ ꯂꯤꯔꯨꯡ ꯇꯦꯟ ꯄꯥꯏ ꯇꯤꯃꯦꯟ ꯇꯥ ꯄꯥꯏ ꯂꯩꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤꯅ ꯊꯣꯝꯗꯨꯅ ꯊꯥꯗꯨꯅ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯃꯈꯣꯏ ꯂꯥꯡꯒꯣꯏ ꯆꯟꯁꯤꯜꯂꯒ ꯐꯥꯔꯒ ꯊꯝꯒꯗꯕꯅꯤ ꯃꯁꯤꯃꯗꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯏꯄꯥꯅꯁꯨ ꯂꯩꯔꯤꯕ ꯅꯤꯄꯥ ꯅꯍꯥꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯈ꯭ꯔꯕꯅꯤ ꯃꯗꯨꯃꯛꯅ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯊꯥꯗꯨꯅ ꯂꯩꯅꯔꯤꯕꯁꯤꯅꯤ ꯄꯥꯈꯠꯀꯅꯨ ꯏꯕꯨꯡꯉꯣ ꯏꯄꯥꯁꯨ ꯅꯍꯥꯛꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯌꯥꯏ ꯋꯥꯏꯁꯤꯗ ꯆꯪꯁꯤꯜꯂꯒ ꯇꯨꯃꯤꯟꯅ ꯄꯣꯊꯥꯔꯨꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯔꯕ ꯃꯄꯥ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯉꯁꯤꯗꯤ ꯇꯣꯝꯄꯣꯛ ꯑꯁꯤ ꯃꯁꯥ ꯑꯁꯤ ꯃꯄꯥꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯐꯥꯎꯖꯔꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯈꯣꯏꯒꯤ ꯈꯣꯟꯇꯦꯡ ꯈꯨꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯑꯃꯨꯛꯇꯁꯨ ꯎꯗ꯭ꯔꯤꯕ ꯑꯃꯨꯛꯇꯁꯨ ꯂꯟꯗꯥꯔꯛꯇ꯭ꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯆꯥꯎꯔꯕ ꯍꯤꯡꯆꯥꯕ ꯑꯅꯤ ꯑꯗꯣ ꯈꯣꯟꯇꯦꯡ ꯈꯨꯜꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯂꯅꯤ ꯍꯤꯡꯆꯥꯕ ꯑꯅꯤ ꯑꯁꯤ ꯃꯤꯑꯣꯏ ꯇꯥꯕ ꯈꯨꯟ ꯊꯤꯔꯒ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯈꯣꯟꯇꯦꯡ ꯈꯨꯜꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯐꯅꯌꯥꯝꯗꯤ ꯌꯥꯝꯅ ꯂꯥꯞꯂꯤꯕꯅꯤ ꯑꯗꯨꯕꯨ ꯆꯥꯎꯔꯕ ꯍꯤꯡꯆꯥꯕꯗꯨ ꯃꯈꯣꯡ ꯈꯣꯡꯊꯥꯡ ꯌꯥꯝꯅ ꯂꯥꯎꯅ ꯊꯥꯡꯒꯠꯄꯅꯤꯅ ꯀꯌꯥꯝꯕꯨ ꯀꯨꯏꯔꯨꯒꯅꯤ ꯈꯣꯟꯇꯦꯡ ꯈꯨꯜ ꯑꯁꯤ ꯌꯧꯁꯤꯜꯂꯛꯀꯗꯕ ꯃꯈꯣꯏꯒꯤ ꯈꯣꯡꯄꯥꯛ ꯑꯗꯨꯅ ꯑꯃꯨꯛꯇ ꯉꯦꯛꯈꯤꯕꯗ ꯆꯥꯎꯔꯕ ꯁꯪꯖꯥꯎ ꯀꯥꯁꯤꯗꯤ ꯃꯤꯠꯅ ꯀꯨꯞꯄꯗ ꯑꯣꯟꯒꯗꯧꯔꯤꯕꯅꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯈꯣꯟꯇꯦꯡ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅꯤ ꯈꯪꯖꯕ ꯅꯠꯇꯦ
matam di adong haujin khiram haujikti ahing nungyai sabukki matam barogi pung phamadu yauksilak lam barogi pung ja yauksilak matam asida nakalamarom na kamdaur amaiba tolena do lakna fana mangamlak mag sama panggalado no sondam na tambay masani pa fatta ba lai sanglaba asiba lai ngami haksang aso amok toyo fan jongra masara tektok na mapa tolena sid namhat laga hat kada ba amok toyo masong kang ba horakle sakam slang wala ma olaga mako kasi ani thuk laga lai fatta mayam du song thuk nge long thorak na amai ba tolena du ba phamunga du gi ondar ga phamanga du kit hai ne namna ba adabu tolen mahang na hai ki bagi matung inna thong hangdoro panayam hai ra basu mapalom digi hangdoro hai basi khangni na barogi pungja si faudi wara basuan masagi masada sangli ba life ta mayam si mang mayo ngaragi hai masak lepam amma ya tolena do imung hasida mahaki asaw kami may hawrak tu magi tongan malango langgay do pudok pa yari hai basi khangmani na madumadi mahang na fatha jana ba hai den hotlar lining thau shlami mahak su lai di bani madudi mahak hoina na sunglu tawdi adu masani palaingong masara sangli life fatabasi asuk matik mayai kallab life fatab ngak tu oidam mamang matamda amai wasana zawmuna haibiramba madugum life fatabagi marakta khwaidgi matik mayai kan life fataba ahum lai haibado madugi ahum madul masani palainga masida sangsilamsi makok adu swado ki matik utuk muksaw laingong manang alud ki fawdong aga makok ahum long thokta amuk toy loyre amai ba tolene sid kit nam Pamangi lebak ado amuk toy bel loyri lekhul tan putpani ado amai bo tolen makhya siaga mage laijiba pangal thauna adu puthoklega masani palai ngamasida changli ba life fataba ahumudu mak namnara makut nam nakala mangak ni ngai nam na thajilai nam na ngak ngai nam na kausilai amuk toy bel loyri amai bo tolen makhya siaga mage laijiba pangal adu puthoklega masani palai ngamgi makhori seram du poy lai mai dam launa tharga mahak na sum na hayram fatrabak yum lai ahumak ay na hayri bisitaw na koy na kaidong na ay busamu mayong yabas yung ngam gada manati imong siyoy bagi pari bani lain thomak lay bani ay na asaw kami may hogdab kari ko mapalang do oyram labadi na koy ahum ngasay na ay ikot kum na tumlagadam ado ba hayri bisitaw gamit singum tarit ni gimanong da na koy na ay isa ni pagi thaway miriat pasil masibo na koy kari ko matado tabatar bani ay na kaido mo ngamgi hayba namit tinigin asum na hayba ga makoy ahom mado kontang ye ba konji ala sum na hayrak kari hayba kari sunat traba nang ngumba pit laura ba misya mamana ay koy da duk sinabadi naga si mamangi matam na di ay koy yam na ki hangoy na salam ado ba hausik din nakis sama pangal na si yawri madumang na ay koy ahom na nakpan naman laga khat pa si soy na makingam lagan nasani pa siri nang napon si sup yung hon narabaso madugum na tongan mamalang tayong pala didik amuk hanam miram lena sida purak padi oitok loidabani magpo yai tambagi tawai mirela dun pajin bunchilaga makong ni yuli thang mangag samna supli butuna sa san hoy bagumna may kay silay kang na hoy dun purka sakay nasani pala ngam sinihena nangon gi matik mayay kallaba adugum laba taibang miyo yam oirakani haibasi ay koy pum namag nakhang madumang na nasani pa sibu ay koy minay na iting ohilaga malem taibang pala sibu sup na inailaga ay koy na matama mo soy na makipalaragani masinahang na kangzilawro asi hayga makata na amay ba tolan nga makoy ahong namna na amok toy loy ay yamung ado kai pungloy bani phaklang si hogay ga dabagi taw ado bu amay ba tolen ngam jabi thadar phaklang sing si de hogay handi mamay nga amay ba tolen do mapangal taybang miyoy ba oy bani na awa hayba su narak bani na awa hayba su narak bani na sokta ba hayba su lay bani na upay lerak samoyong yabang amloy hayba si kangak padi barogi pungja hiending ida mahak lining tawag sinami mapot hamoy da set na ningjarak lang sama panggal hena pinabiyo kaya na